Sanamahi Liningi Study Center ama laknabagi poram yatpoina Lining Tho Sanamahi Temple Board na sinduna ngasidagi hauduna Lining asigi matangda miyamda mamutana khangannaba Sangkok loisang kabagi thorom haudokre loinana lamdam masigi ariba art form ama soiriba khulang isei khunung isei amadi ipan thaba amai bigi loisang ahum nauna Hangdokba Khanari Haina Lining Tho Sanamahi Temple Board ke Member Secretary Sandam Gandarasna Fongdokre Imphal gi Haying Khongban Ufyong Yumphomda Pangtokpa Thoramadu Lining Tho Sanamahi Temple Board ka Lining Tho Sanamahi Temple Board ki hana leiriba loisang taragi kok sing ayuk pung 13 tabadagi hauduna Manipur amasung Manipur mapandagi Sanamahi Lining ki matangda khangningbba khudingma khanganbagi khudong saba piki Hairiba Sangkok loisang kabagi thauramasi tha khudingi ahanba amasung ahum suba nomaizing khudingi ayuk pung 13 dagina nungtil pung ahum phawba chathagani Sangkok loisang kabagi thauramadu mari leinana Lstb ge Member Secretary Sandam Gandaras na fongdorakpada Hauzi Lstb na Lstb ki makhada leiriba tongan ba loisang tara ningthina mathau tauri loisang tara asigi Sangkok singna achauba thaudang lauguna lining asibu chaukhatnaba honari amadi inat lining asibu nuksijaba singna tha khudingi ahanba amasung ahum suba nomaizing numit khudingi ayuk pung 13 dagina ahum phawbugi manungda laktuna inat lining asigi maramda khangba yagani haina fongdokki mahakna makha taraduna Sanamahi lining asi Saukhat hanaba amasung aikhoigi puwari masak khangnaba Lstb na Sangkok loisang kabagi thauramasi ngasidagi haudokpani Loinana makhatana su khunung isai amasung khulang isai loisang su haudok lagani haina fongdoki